Hello, welcome guys. Ma'am, ngasi ti ma'am udah mungkin nunggu video pula ngasi video sekarang itu koi kan ngasi kangen numine bako aduna ma'am na kisi gi kano mukbang tau bro ha bado ay ngamdre hadi kan tare uti yare du iron be yare adu ka kano tau ne sak sab sinu ngai na bai tare ko thamna di tham ya da bani nai na makha lo tho ba la lu tau ro bani ba adu kang de ma'am ma'am gi dong ta sem jarak ne to ka ma'am na shoi kilan ki bana ta wa wa ta da boro daga sum tawrisi kitang akhoi anouba oibnina phajana mapung phana tawba ngamjadebako adu compulsory matung ina adum akhoi su lepa leitana phajana mo hona jarake do ngasi di ma'am khani hausi ka adudi ti jigek tu no honne ge sini usfoi ko usfoi si anh khá vẫn tàu này chứ à bé điều xoay kẹp bám thế mà thì nó bị gì anh này nuôi à thì chả bao giờ nó bị sao này mà này thì chỉ lau thì bị không nuôi gì à thì mày ăn quá mày ăn gì nè ai brother sing sister sing đợi giờ này ok mày mới đi cắt tao đi con oh my god kan ya boleh bagu dia baru siksa dia ambil ni kuah yung mga napani kalau no wah ni sini pis thag na bo na de kuah in tau thag se entam sura ada tu busuk yang anu piti ni kan ini ni kalau begitu ni macam luar agak sekolah di thag bukan ya itu ni lagi lah jangan kentang cincau ada sekolah di tahap dekat. Nung pagkala na siya, yung okto Jangan, macam mana apa? okto man na to. Sino biya ja? Mo mo siya. Mengi school klase bengi exam lo ka. Ay mamangi kami na sa hagi do. Me exam lo no mi do mala. Pung ani makala exam lo ba nung chung di ko. Ato ko kamo okto maning na je ka ri jo. Hindi kay ta. Nabi jungan pa ra me na no ara. Oh, dah bangang kan hari tu. Oh, sembak. Mam cien mana tegwa moi dah mar practical book chin bagi lau ko sob na last date oi bagi lau lah cien le ka cien de kan. Ada gi koi pe na dah bodi cien le. Mana mangan ni lah. Hakil lo. Oh, bangang kan no. Ai dia practical sendam tal bagi hai ta bagi apa tu. Ada dia. Dia orang pira mana kadar tahu ga. Moyum cat ni cat moyum puning bagi. Aduh. Mana yang puning itu nya? Puning dah orang tahu tu. Jom saya buat puning betul. Mana dia lat ini betul. Lat ni. Sulai. Ai ni ada dengan contoh macam ya. Langit tu dengan tu saya kira. Aduh napi ni bukan makun kahan bes. Wah kasi aku ya. Hai nama ni lah. Jadi dia dah. Jadi bahasa aku saya suka. Jadi ni apa? Saya terus saya konsep. Asyik tak ada di nungai ni dah. Tak ada di nungai ni dah. Si mangunan. Ceng ni. Makun le. Đấy nhé. Makun không chạy trái lên tiếng. Đó dùng mình bà mới là xả được kem dao nè, ngoái đi đó anh chúng thèm nào đó coi kìa chúng là hai sinh ở đây na cả anh nói này chúng
ꯏꯟꯈꯠꯂꯛꯄ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯃꯧ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔ ꯈꯪꯅꯦꯅꯦ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨꯅꯦ ꯂꯩꯁꯥꯔꯤꯀꯥꯟꯗꯗꯤꯅꯦ ꯂꯩꯁꯥꯕꯤꯗ ꯑꯩꯗꯤ ꯂꯩꯁꯥꯔꯛꯄꯗꯤ ꯀꯩꯅꯣ ꯅꯪꯗꯦꯀꯣ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯣꯛꯆꯔꯛꯀꯦ ꯂꯩꯁꯥꯕꯤ ꯐꯥꯕ ꯂꯩꯁꯥꯔꯛꯄꯗꯤ ꯅꯪꯉꯛꯇꯦꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯀ꯭ꯂꯥꯁ 10ꯒ ꯂꯣꯏꯔꯛꯄ 10 11ꯗ ꯆꯦꯜꯂꯝꯃꯤꯅ 10 ꯂꯣꯏꯔꯛꯄ ꯃꯇꯥꯡꯁꯦ ꯊꯥ 5-6ꯀꯤ ꯆꯥꯡꯁꯦ ꯃꯧꯁꯦ ꯑꯣꯏꯅꯤꯡꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯨꯝ ꯄꯥꯅꯤꯡꯗ꯭ꯔꯒꯁꯨ ꯃꯧꯒꯤ ꯁꯨꯠꯀꯥꯠꯇꯨ ꯁꯦꯠꯇꯅ ꯆꯟꯗꯣꯟꯒ ꯊꯤꯟꯗꯅ ꯑꯗꯩ ꯁꯝꯒꯁꯦ ꯂꯩꯁꯥꯕꯤꯒꯤ ꯁꯝꯕꯨꯟ ꯄꯨꯟꯅꯩꯗ ꯃꯧꯒꯤ ꯁꯝꯕꯨꯟ ꯂꯩꯈꯠꯂꯒ ꯄꯨꯟꯕ ꯈꯪꯗꯦ ꯀꯩ ꯈꯪꯗꯦ ꯌꯥꯝ ꯇꯧꯖꯔꯛꯑꯦꯕ ꯑꯗꯨꯒ ꯐꯣꯇꯣ ꯀꯥꯞꯇꯅ ꯑꯗꯨꯒꯗꯤ ꯍꯦꯛ ꯌꯨꯝ ꯄꯥꯟꯈꯤꯕꯗ ꯔꯤꯌꯦꯂꯤꯇꯤ ꯗꯥꯏꯔꯦꯛ ꯑꯣꯏꯔꯛꯈꯤꯕꯗꯩꯗꯤꯅꯦ ꯂꯩꯁꯥꯕꯤ ꯃꯨꯛꯁꯟꯅꯤꯡꯉꯛꯂꯦ ꯁꯝ ꯊꯥꯗꯣꯛꯅꯤꯡꯉꯛꯂꯦ ꯆꯟꯗꯣꯟꯁꯨ ꯊꯣꯏꯅ ꯊꯤꯟꯅꯤꯡꯉꯛꯇ꯭ꯔꯦ ꯑꯗꯨꯗꯤ ꯆꯥꯎꯋꯦ ꯑꯗꯩ ꯁꯨꯠꯀꯨꯝꯕꯕꯨꯗꯤ ꯁꯨꯝ ꯁꯦꯠꯂꯁꯨ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗꯗꯤ ꯃꯧ ꯁꯥꯅꯤꯡꯉꯛꯇ꯭ꯔꯦ ꯇꯩꯑꯣꯟꯅꯔꯦꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅ ꯃꯧ ꯁꯥꯅꯤꯡꯉꯦ ꯂꯩꯁꯥꯔꯛꯇꯕꯩꯅꯤ ꯑꯗꯨꯕꯨꯗꯤ ꯂꯩꯁꯥꯔꯛꯑꯗꯤ ꯀꯩꯁꯨ ꯇꯧꯔꯦ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯑꯩꯈꯣꯏ ꯀꯥꯡꯒꯗꯣ ꯆꯤꯡꯒ ꯇꯧꯔꯛꯄꯗꯣ ꯐꯪꯉꯗꯤ ꯆꯥꯅꯤ ꯀꯥꯡꯗꯨꯅꯕꯨ ꯀꯥꯡꯒꯣꯡꯁꯨ ꯍꯥꯏꯔꯅꯤ ꯑꯗꯨꯅ ꯐꯥꯔꯅꯤ ꯀꯥꯡꯒ ꯅꯪꯉꯛꯇ꯭ꯔꯦ ꯀꯥꯡꯁꯨ ꯅꯪꯍꯧꯗꯦ ꯑꯩꯈꯣꯏꯗꯤ ꯌꯥꯎꯁꯪꯁꯨ ꯅꯪꯍꯧꯗꯦ ꯀꯔꯤꯝ ꯅꯪꯍꯧꯗꯦ ꯗꯤꯋꯥꯂꯤꯗꯤ ꯗꯤꯋꯥꯂꯤꯁꯨ ꯅꯪꯍꯧꯗꯦ ꯗꯤꯋꯥꯂꯤ ꯅꯪꯉꯦ ꯅꯪꯗꯦ ꯆꯣ ꯗꯤꯋꯥꯂꯤ ꯅꯪꯉꯦ ꯗꯤꯋꯥꯂꯤ ꯅꯪꯗꯤꯅꯤ ꯈꯪꯅꯗ꯭ꯔꯤꯌꯦ ꯗꯤꯋꯥꯂꯤ ꯀꯣꯏꯅꯗ꯭ꯔꯤꯌꯦ ꯅꯪꯒ ꯃꯣꯏ ꯁꯨꯝ ꯃꯣꯏ ꯅꯪꯒ ꯏꯆꯦ ꯍꯣꯏ ꯄꯥꯎ ꯗꯤꯋꯥꯂꯤ ꯃꯅꯨꯡꯗ ꯑꯩ ꯅꯪ ꯀꯣꯏꯅꯗꯤꯌꯦ ꯀꯅꯥ ꯀꯣꯏꯅꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯀꯣꯏꯅꯩꯌꯦ ꯅꯪ ꯀꯣꯏꯅꯗꯦ ꯗꯤꯋꯥꯂꯤꯁꯨ ꯅꯪꯉꯛꯇꯦ ꯀꯔꯤꯝ ꯅꯪꯉꯛꯇꯦ ꯀꯥꯡꯁꯨ ꯅꯪꯗꯦ ꯑꯗꯩ ꯀ꯭ꯔꯤꯁꯅ ꯖꯔꯃ ꯀꯔꯤꯝ ꯅꯪꯗꯦ ꯍꯥꯏꯗꯤ ꯊꯥ 2-3ꯗ ꯈꯪꯅꯔꯝꯃꯤ ꯀꯃꯥꯏꯅ ꯅꯪꯗꯣꯏꯕ ꯅꯣꯕꯦꯝꯕꯔꯗ ꯈꯪꯅꯔ ꯗꯤꯁꯦꯝꯕꯔꯗ ꯆꯦꯜꯂꯒ ꯌꯥꯝ ꯐꯠꯇꯕ ꯅꯨꯄꯤꯅꯦ ꯍꯧꯖꯤꯛ ꯃꯤꯠꯅꯤꯅ ꯇꯔꯥ ꯀꯨꯟ ꯄꯥꯜꯂꯦ ꯈꯪꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯇꯥꯏꯌꯣꯟꯅꯔꯦ ꯌꯨꯝꯒ ꯉꯟꯅ ꯄꯥꯟ ꯈꯜꯂꯨꯅꯣ ꯌꯨꯝ ꯉꯟꯅ ꯄꯥꯜꯂꯕ ꯍꯅꯨꯕꯁꯨ ꯊꯨꯅ ꯍꯅꯨꯔꯦ ꯑꯩꯁꯦ ꯃꯤꯅ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯔꯤꯌꯦꯜ ꯆꯍꯤ ꯍꯥꯏꯕꯗꯨꯅꯦ ꯚꯤꯗꯤꯑꯣꯗꯗꯤ ꯑꯝꯇ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯁꯦꯡꯕ ꯔꯤꯌꯦꯜꯗꯕꯨꯗꯤ ꯊꯥꯖꯩꯌꯦ ꯚꯤꯗꯤꯑꯣꯗꯗꯤ ꯊꯥꯖꯗꯦ ꯀꯩꯒꯤꯅꯣꯗ ꯍꯅꯨꯔꯦꯕ ꯍꯅꯨꯕꯤ ꯑꯣꯜꯂꯃꯦ ꯌꯥꯗ꯭ꯔꯃꯦ ꯑꯩꯅ ꯂꯩꯁꯥꯔꯝꯃꯗꯤ ꯍꯧꯖꯤꯛꯁꯤ ꯈꯣꯡꯒ꯭ꯔꯥꯎ ꯃꯀꯛ ꯑꯃ ꯁꯦꯠꯂꯒ ꯃꯀꯛ ꯅꯠꯇ꯭ꯔꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯁꯦꯠꯆꯜꯂꯒ ꯇꯤ ꯁꯥꯔꯠ ꯀꯥꯇ ꯂꯤꯠꯂꯒ ꯑꯗꯩꯗꯤ ꯑꯉꯥꯡ ꯃꯆꯥ ꯃꯥꯜꯂꯨꯗ꯭ꯔꯁꯦ ꯍꯧꯖꯤꯛꯇꯤ ꯃꯧ ꯑꯣꯏꯔꯝ ꯌꯦꯡꯉꯨ ꯆꯟꯗꯣꯟꯅꯣ ꯆꯋꯥꯋꯣ ꯀꯔꯤꯌꯣ ꯀꯔꯥ ꯅꯪ ꯀꯩꯗꯧꯕ ꯂꯥꯛꯄꯤꯔꯤꯅꯣꯕ ꯅꯪ ꯂꯨꯍꯣꯡꯕꯗꯤ ꯌꯥꯗꯦ ꯀꯨꯝꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯂꯥꯛꯑꯝꯗ꯭ꯔꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯀꯥꯡꯉꯒ ꯀꯣꯏꯊꯗꯅ ꯂꯨꯍꯣꯡꯕ ꯌꯥꯗꯦ ꯇꯧꯕ ꯆꯦꯜꯂꯒ ꯈꯥꯎꯌꯩꯗ ꯊꯨꯅ ꯍꯣꯡꯉꯒ ꯑꯩꯅ ꯌꯥꯗꯦ ꯀꯨꯝꯗꯧꯕ ꯀꯥꯎꯗꯦ ꯃꯥ ꯂꯥꯛꯅꯤꯡꯃꯟꯈꯤꯗꯅ ꯑꯩꯈꯣꯏꯗ ꯂꯥꯛꯅꯤꯡꯖꯕꯗꯣ ꯂꯥꯛꯅꯤꯡꯃꯟꯗ꯭ꯔꯥ ꯁꯨꯛꯄꯥꯝ ꯄꯥꯝꯗꯗꯅ ꯇꯧꯔꯤꯗꯨꯗ ꯂꯥꯛꯅꯤꯡꯃꯟꯗꯅ ꯒ꯭ꯔꯣ ꯈꯣꯠꯇꯅ ꯂꯥꯛꯊꯣꯛꯂꯦ ꯑꯗꯨꯗꯤ ꯔꯤꯌꯦꯂꯤꯇꯤꯒꯤ ꯃꯧ ꯅꯨꯡꯉꯥꯏꯇ꯭ꯔꯥ ꯑꯦꯛꯁꯄꯦꯛꯁꯟ ꯑꯣꯏꯔꯝꯃꯗꯤ ꯀꯥꯏ ꯈꯟꯖꯔꯦ ꯍꯜꯂꯛꯈꯤꯅꯤ ꯑꯗꯣ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯪꯒ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯪꯒ ꯃꯪ ꯑꯣꯏꯔꯝꯃꯗꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯨ ꯃꯣꯔꯣꯛ ꯇꯦꯛꯄꯁꯦ ꯌꯥꯝ ꯁꯥꯏꯌꯦ ꯉꯁꯤꯗꯤ ꯅꯪ ꯏꯔꯣꯡꯕ ꯆꯠꯇ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯅ ꯁꯦꯝꯖꯔꯛꯄ ꯀꯩꯅꯣꯅꯤꯀꯣ ꯑꯗꯨꯗꯤ ꯃꯃꯥꯡꯗ ꯈꯦꯆꯤ ꯉꯁꯤ ꯀꯥꯡꯂꯦꯟ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯃꯅ ꯏꯅꯥꯎꯄꯥ ꯍꯥꯏꯗꯣꯏꯔꯥ ꯑꯗꯨꯅ ꯕ꯭ꯔꯗꯔꯁꯤꯡ ꯂꯦꯡꯉꯣꯏꯗꯣꯏꯅꯦ ꯏꯅꯥꯎꯄꯥꯁꯤꯡ ꯈꯪꯗꯦ ꯎꯗ꯭ꯔꯃꯤꯅ ꯍꯥꯏꯔꯤꯅꯤ ꯀꯩꯅꯣ ꯑꯌꯥꯝꯕꯅ ꯆꯤꯆꯦꯕꯨ ꯆꯤꯆꯦ ꯀꯧꯔꯛꯄ ꯏꯅꯝꯃ ꯀꯧꯔꯛꯄ ꯏꯇꯩꯃ ꯀꯧꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯃꯤꯅ ꯍꯥꯏꯅꯤ ꯀꯩꯅꯣ ꯑꯗꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯁꯇꯗꯤꯑꯣꯁꯦ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯚꯤꯗꯤꯑꯣꯗ ꯃꯥꯏ ꯑꯣꯟꯁꯤꯟꯕ ꯉꯝꯗꯦꯕ ꯍꯥꯏꯗꯤ ꯊꯕꯛꯁꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯗ ꯃꯥꯏ ꯈꯔ ꯐꯖꯅ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯕꯥꯅꯤ ꯈꯟꯅꯗꯣꯏꯅꯦ ꯅꯪ ꯊꯕꯛꯇꯣ ꯇꯣꯛꯑꯣ ꯚꯤꯗꯤꯑꯣ ꯇꯧꯁꯦ ꯍꯥꯏꯔꯒꯅ ꯚꯤꯗꯤꯑꯣꯗꯣ ꯇꯧꯁꯦ ꯊꯕꯛ ꯁꯨꯝ ꯆꯠꯂ ꯂꯩꯔꯦ ꯚꯤꯗꯤꯑꯣ ꯅꯝ ꯑꯩ ꯍꯥꯏꯒꯦ ꯇꯧ ꯆꯞ ꯃꯥꯟꯅꯩ ꯏꯆꯝ ꯆꯝꯅ ꯑꯗꯨ ꯌꯥꯗꯦ ꯑꯗꯨ ꯊꯕꯛ ꯑꯗꯨ ꯇꯧꯔꯦ ꯑꯩ ꯍꯥꯏꯔꯛꯀꯦ ꯂꯥꯏꯔꯤꯛ ꯇꯝꯕ ꯍꯥꯏꯔ ꯅꯪ ꯂꯥꯏꯔꯤꯛ ꯇꯝꯕ ꯄꯛꯇꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯄꯛꯂꯤꯕ꯭ꯔꯥ ꯑꯉꯥꯡ ꯑꯃ ꯀꯔꯤꯕꯨ ꯌꯥꯎꯔꯦ ꯑꯗꯨ ꯍꯦꯟꯅ ꯕꯦꯠ ꯀꯃꯦꯟ ꯂꯥꯛꯀꯅꯤ
ꯏꯁꯥꯗ ꯈꯤꯇꯪ ꯎꯜꯂꯗꯤ ꯑꯉꯥꯡꯅ ꯄꯣꯛꯂꯒ ꯀꯩꯗꯧꯕ ꯂꯩꯇꯅ ꯍꯥꯏꯔꯛꯇꯣꯏꯅꯤ ꯋꯥꯏ ꯍꯥꯏ ꯉꯥꯛꯇꯕ ꯑꯣ ꯌꯥꯏ ꯍꯥꯏꯔꯣ ꯃꯈꯥ ꯇꯥꯊꯣꯛꯔꯣ ꯌꯨꯝ ꯄꯥꯜꯂꯒ ꯉꯥꯛꯇꯕ ꯍꯥꯏꯔꯣ ꯌꯥꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯃꯇꯝ ꯐꯪꯗꯦꯕꯀꯣ ꯃꯔꯝꯗꯤ ꯂꯥꯏꯔꯕꯅꯤꯅ ꯉꯁꯤ ꯅꯣꯡꯃꯩ ꯁꯨꯗ꯭ꯔꯗꯤ ꯌꯨꯝꯗ ꯀꯩ ꯆꯥꯅꯤ ꯚꯤꯗꯤꯑꯣꯁꯤꯅꯗꯤ ꯑꯣꯏꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯃꯤꯅꯗꯤ ꯈꯜꯂꯝꯒꯅꯤꯀꯣ ꯌꯨꯇꯨꯕ ꯇꯧꯋꯦ ꯃꯥꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯋꯥꯡ ꯄꯩꯁꯥ ꯃꯌꯥꯝ ꯐꯪꯕꯅ ꯈꯜꯂꯝꯒꯅꯦꯕ ꯐꯪꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯐꯪꯉꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯄꯩꯁꯥꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦꯕ ꯁꯤꯖꯤꯟꯅꯐꯝꯁꯨ ꯈꯪꯗꯦ ꯄꯩꯁꯥꯁꯨ ꯊꯨꯠ ꯂꯥꯎꯅ ꯆꯪꯉꯦ ꯑꯗꯨꯝ ꯂꯨꯄꯥ ꯂꯤꯁꯤꯡ ꯈꯔ ꯑꯗꯨꯝ ꯆꯪꯕꯗꯨꯅ ꯑꯩꯈꯣꯏꯗ ꯀꯩꯗꯧꯕ ꯉꯝꯒꯅꯤ ꯑꯗꯨꯗꯤ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯕꯛ ꯁꯨꯗ ꯌꯥꯗꯦꯕ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩ ꯐꯖꯅ ꯀꯣꯑꯣꯄꯔꯦꯁꯟ ꯇꯧꯅ ꯊꯕꯛ ꯐꯖꯅ ꯂꯦꯕꯔ ꯊꯥꯗꯕ ꯁꯨꯡ ꯉꯝꯗꯦ ꯑꯗꯨꯅꯅꯦ ꯃꯌꯥꯝ ꯑꯗꯨ ꯚꯤꯗꯤꯑꯣ ꯃꯇꯤꯛ ꯆꯥꯅ ꯀꯩꯅꯣ ꯇꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯑꯩ ꯂꯣꯏꯁꯜꯂꯦ ꯉꯝꯃꯣꯏꯗꯧ ꯃꯥꯜꯂꯦ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯌꯥꯝ ꯀꯩꯅꯣ ꯑꯗꯨ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯚꯤꯗꯤꯑꯣ ꯈꯔ ꯇꯧꯊꯔꯅꯤ 이게 진짜 하 한점 ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯖꯩꯅꯦ ꯃꯌꯥꯝ ꯊꯣꯛꯄꯗ ꯌꯥꯎꯗꯦ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯇꯧꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯖꯗꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯑꯩꯈꯣꯏ ꯁꯨꯝ ꯑꯩꯈꯣꯏꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯉꯝꯕ ꯁꯨꯝ ꯇꯧꯖꯔꯛꯀꯦ ꯈꯦꯆꯤ ꯌꯥꯝ ꯆꯥ ꯉꯝꯗꯦꯀꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯥꯎ ꯊꯨꯝ ꯑꯣꯏꯕꯅꯤꯅꯦ ꯑꯗꯒꯤ ꯌꯥꯝ ꯀꯟꯅ ꯆꯥꯕ ꯉꯝꯗꯦ ꯑꯣꯏꯕ ꯑꯗꯨꯒ ꯑꯩ ꯉꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯟꯅꯒꯨꯝꯗ꯭ꯔꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛ ꯆꯥꯗꯣꯏꯁꯤ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯕꯦꯟ ꯆꯥꯗꯣꯏꯁꯦ ꯃꯤ ꯑꯃꯇ ꯅꯠꯇꯦꯕ 2 in 1ꯅꯦꯕ ꯆꯥꯕꯅ ꯑꯃꯈꯛ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯒ ꯆꯥꯔꯤꯁꯤꯗꯤ ꯀꯅꯥ ꯆꯥꯔꯤꯕ ꯃꯥꯅ ꯆꯥꯒꯤ ꯃꯌꯥꯝꯁꯤ ꯀꯅꯥꯒꯤꯅꯣ ꯃꯤ 2ꯒꯤꯅꯦꯕ ꯁꯔꯨꯛ ꯆꯥꯔꯤꯁꯦ ꯃꯥ ꯊꯟꯇ ꯅꯠꯇꯦꯕ ꯆꯥꯁꯤꯜꯂꯣ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯗꯤ ꯏꯊꯟ ꯆꯥꯔꯕꯅꯤꯅ ꯏꯊꯟ ꯈꯛꯇ ꯑꯣꯏꯗꯣꯏꯅꯤ ꯅꯠꯇ꯭ꯔꯥ ꯉꯁꯤꯗꯤ ꯃꯊꯟꯇ ꯆꯥꯕ ꯄꯪꯌꯥꯝ ꯌꯥꯝꯗꯕꯅꯤ ꯉꯁꯥꯏꯗꯣ ꯄꯪꯌꯥꯝꯗꯤ ꯌꯥꯝꯈꯤꯗꯦꯗ ꯈꯔ ꯈꯤꯟꯕ ꯋꯥꯡꯕꯩ ꯋꯥꯅꯤ ꯑꯗꯣ ꯌꯥꯝ ꯅꯠꯇꯕ ꯅꯪꯅ ꯈꯔ ꯆꯥꯔꯤꯌꯣ ꯑꯩꯗꯤ ꯉꯁꯤ ꯍꯛꯆꯥꯡ ꯈꯔ ꯅꯨꯡꯉꯥꯏꯇꯕ ꯂꯣꯏꯁꯤꯜꯂꯣ ꯁꯤꯔꯥ ꯂꯣꯏꯁꯤꯜꯂꯣ ꯅꯨꯄꯤ ꯃꯆꯥꯅ ꯅꯪ ꯈꯨꯖꯤ ꯀꯥꯏ ꯂꯩꯔꯦ ꯑꯩ ꯈꯨꯖꯤ ꯂꯩ ꯑꯁꯤ ꯈꯨꯖꯤꯁꯦ ꯑꯩ ꯁꯤꯟꯗꯤ ꯌꯥꯝ ꯁꯤꯟꯅꯤꯡꯕ ꯑꯗꯣ ꯕꯖꯥꯔꯗ ꯑꯆꯥꯕ ꯑꯝꯇ ꯐꯪꯗꯦ ꯑꯁ ꯅꯨꯄꯤ ꯑꯉꯥꯡ ꯑꯁꯤꯅꯤꯅꯦ ꯆꯥꯕꯒꯨꯝꯕꯗꯀꯣ ꯇꯞꯈ꯭ꯔꯕ ꯇꯞꯁꯤꯟꯅꯕ ꯋꯥꯅꯤ ꯀꯦꯃꯦꯔꯥ ꯑꯣꯏꯕꯒꯤ ꯔꯤꯌꯦꯂꯤꯇꯤ ꯑꯣꯏꯔꯗꯤꯅꯦ ꯒ꯭ꯔꯥꯏꯟꯗꯔ ꯌꯥꯡꯈ꯭ꯔ ꯌꯥꯔꯦ ꯆꯥꯁꯤꯜꯂꯣ ꯑꯗꯨꯅꯦꯗꯅ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯗꯤ ꯐꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯉꯁꯤꯗꯤꯀꯣ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯁꯨꯝ ꯆꯝꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯔꯛꯄꯅꯦ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯕꯤꯔꯛꯑꯣ ꯊꯤ ꯉꯥꯡꯕꯤꯔꯛꯑꯣ ꯍꯣꯏ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯌꯥꯝꯕꯨꯁꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯔꯒ ꯉꯥꯡꯕꯤꯔꯦ ꯃꯌꯥꯝꯕꯨꯁꯨ ꯑꯩꯅ ꯏꯀꯥꯏ ꯈꯨꯝꯅꯒꯠꯆꯔꯤ ꯑꯗꯨꯒ ꯌꯥꯔꯤꯕ ꯃꯈꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯊꯤꯅ ꯉꯥꯡꯕꯤꯔꯛꯑꯣ ꯃꯌꯥꯝ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟ ꯇꯧꯕꯤꯔꯛꯄꯁꯤꯅ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯃꯇꯝꯗ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯄꯣꯏꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯚꯤꯌꯨꯋꯔꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕ ꯑꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯑꯃꯒ ꯃꯥꯟꯅꯕ ꯌꯥꯕ ꯅꯠꯇꯦ ꯈꯤꯇꯪ ꯐꯖꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯃꯤꯒꯤ ꯃꯥꯡꯗ ꯑꯗꯣ ꯑꯣꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯀꯩꯅꯣꯁꯤ ꯃꯨꯛꯕꯥꯡꯁꯤ ꯁꯦꯡꯅ ꯍꯥꯏꯔꯗꯤ ꯉꯁꯤ ꯀꯥꯡꯂꯦꯟ ꯅꯨꯃꯤꯠꯁꯤꯗ ꯁꯨꯝ ꯂꯩꯕ ꯂꯩꯇꯕ ꯈꯔ ꯑꯩꯈꯣꯏꯅ ꯑꯕꯦꯒ ꯏꯕꯥꯅꯤꯅ
ꯂꯩꯕ ꯂꯩꯇꯕ ꯑꯕꯦꯒ ꯏꯕꯥꯅꯤꯅ ꯁꯨꯝ ꯈꯔ ꯁꯤꯟꯖꯔꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯦꯟꯖꯅꯕ ꯇꯧꯖꯔꯛꯄꯅꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯔꯝꯃꯨꯀꯣ ꯋꯥꯔꯤ ꯋꯥꯇꯥꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯂꯩꯔꯁꯨ ꯐꯖꯗꯦ